Matam khara nongmai kapagi makhol tarudraba matung ngarang mafam kharada kuki khulai paibani chingnabasingna maitei khultamna nongmai amadi bom kapsilakre BDF ama nongmai maruna panduna soklei Icha isu singda sanalupa mayam ama pirambagi mahuta faba environment ama thambiramana hena fai haina National Biodiversity Authority gi non-official member Joy Kumar Maitei Laishram na phongdokre Manipur College ki oja award pa class tofam amadi exam thapam leitabagi award pa yangshinbiu karigumba award pa sing asi menkatrabadi college asigi admission process thingjilagani haide Amasong West Bengal pangthokiba kungani suba sine Women's National Football Championship ki winner oikraba Manipur team bu amfa amadi miyamna taramna hokre